ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯄꯥꯊꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯥꯟꯕ ꯍꯜꯂꯛꯂꯤꯕ ꯔꯤꯄ꯭ꯂꯥꯏꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯄꯒꯨꯝꯁꯨ ꯇꯧꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯜꯂꯤ ꯃꯥꯁꯨ꯫ ꯑꯩꯗꯤ ꯇꯥꯝꯅ ꯍꯣꯏꯕ ꯈꯜꯂꯨꯔꯦ꯫ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯁꯨꯝ ꯂꯩꯔꯤ꯫ ꯍꯣꯏ, ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯣ ꯑꯩꯅ ꯍꯥꯡꯕꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯏꯕꯅꯤ꯫ ꯑꯣ, ꯅꯪꯗꯤ ꯃꯈꯥꯗꯣ ꯀꯥꯏ ꯇꯧꯗꯣꯔꯦ? ꯗꯦꯝꯗ ꯇꯧꯔꯅꯤ꯫ ꯏꯟꯗꯣꯝꯆꯥꯅꯗꯤ ꯖꯔꯃꯟꯗ ꯊꯥꯅꯤ ꯍꯥꯏꯗ꯫ ꯖꯣꯔꯖꯁꯨ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯩ ꯆꯠꯂꯔꯣꯏ꯫ ꯉꯥꯟꯕꯁꯨ ꯃꯅꯥꯎ ꯅꯨꯄꯥꯅꯤꯅ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯆꯠꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯔꯛꯄ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ? ꯊꯥꯏꯅꯗꯤ ꯅꯪꯕꯨ ꯖꯔꯃꯟꯗ ꯍꯥꯏ ꯂꯩꯗꯥꯏꯅꯦ, ꯅꯆꯤꯟꯗ ꯁꯣꯜꯂ ꯂꯩꯗꯥꯏꯅꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯈꯪꯅꯔꯒ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯗꯣ ꯃꯥꯡꯍꯟꯕꯗꯤ ꯐꯠꯇꯦꯀꯣ꯫ ꯍꯧꯖꯤꯛ ꯇꯝꯍꯧꯕ ꯍꯥꯏꯁꯤꯅ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯇꯝꯅꯤꯡꯉꯦꯅ ꯇꯝꯕ ꯌꯥꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯑꯩ ꯇꯜꯂꯦ ꯌꯥꯝꯕꯨ, ꯁꯤꯗ ꯇꯝꯃꯁꯨ ꯑꯥꯗ ꯇꯝꯃꯁꯨ ꯆꯞ ꯃꯥꯟꯅꯩꯗ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯑꯩꯁꯨ ꯑꯝꯇ ꯍꯤꯞꯈꯤꯒꯦ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯅꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯋꯥ ꯁꯝꯖꯤꯜꯂꯛꯄꯅꯤ꯫ ꯉꯥꯟꯕꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯍꯣꯏ, ꯄꯣꯊꯥꯖꯔꯣ꯫ ꯂꯣꯛ ꯑꯥꯎꯠ ꯑꯃꯨꯛ ꯇꯧꯊꯣꯛꯂꯒ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯟꯕ ꯍꯧꯔꯛꯏ꯫ ꯇꯥꯝꯅꯥꯒ ꯃꯥꯒꯁꯤꯕꯣ ꯈꯪꯅꯩꯖꯥꯠꯂꯥ? ꯊꯥꯖꯗꯦꯗ꯫ ꯈꯪꯅꯗ꯭ꯔꯅ ꯀꯩꯒꯤ ꯇꯥꯝꯅꯥꯒꯤ ꯑꯦꯀꯥꯎꯟꯗꯣ ꯑꯩꯈꯣꯏ ꯖꯣꯔꯖꯇ ꯄꯥꯏꯔꯛꯏꯕ? ꯑꯩꯁꯤꯕꯣ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯖꯥꯠꯂꯥ? ꯇꯥꯝꯅꯥ, ꯑꯩꯁꯤꯕꯣ ꯌꯥꯍꯧ ꯊꯦꯡꯉꯕ꯭ꯔꯥ? ꯑꯩ ꯃꯤꯒꯤ ꯃꯀꯥꯗꯗꯤ ꯌꯦꯠꯂꯨꯏ, ꯌꯦꯠꯀꯦꯁꯨ ꯈꯟꯗꯦ꯫ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯉꯥꯎꯖꯔꯤꯕ ꯑꯩꯅꯤ꯫ ꯕꯤꯀꯤꯁꯨ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ, ꯅꯪꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯅꯪꯅ ꯖꯣꯔꯖꯀ ꯅꯨꯡꯁꯤꯅꯔꯕꯁꯨ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯁꯨ ꯍꯜꯂꯣꯏ꯫ ꯇꯥꯟꯖꯥ ꯑꯃꯗꯤ ꯉꯥꯏꯈꯤꯒꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯁꯦ ꯂꯦꯝꯅ ꯍꯦꯛꯇ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯁꯤꯗ ꯇꯥꯎꯊꯔꯤꯕ ꯄꯥꯈꯪ ꯑꯁꯤ ꯏꯇꯤꯟꯐꯝ ꯂꯩꯇ ꯏꯔꯥꯛꯅꯒꯗ꯭ꯔꯥ ꯃꯇꯣꯝꯇ ꯀꯤꯖꯔꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯜꯁꯤꯕꯨ ꯈꯣꯏꯗꯥꯔꯨꯕꯅ ꯉꯁꯤꯒꯤ ꯑꯀꯟꯕ ꯏꯔꯩ ꯃꯥꯁꯨ ꯀꯤꯔꯨꯗ꯭ꯔꯦ꯫ ꯃꯃꯤ ꯁꯥꯃꯤ ꯎꯔꯤꯕ ꯋꯥꯈꯜꯒꯤ ꯏꯇꯤꯟꯐꯝꯅꯤꯁꯨ ꯈꯪꯗꯕ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯇꯤꯟꯐꯝꯅꯤꯁꯨ ꯈꯪꯗꯕ ꯏꯄꯥꯛꯇꯨꯗ ꯑꯁꯥ ꯊꯝꯗꯨꯅ ꯇꯥꯎꯊꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯕꯣꯔꯤꯁꯇꯨ ꯖꯣꯔꯖ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯋꯥ ꯌꯥꯝ ꯊꯤꯅ ꯁꯪꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯣꯏꯒꯤ ꯋꯥꯈꯜꯗ 12 ꯂꯥꯟꯊꯣꯛꯈꯤꯕꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯤꯗꯨꯅꯤ꯫ ꯑꯥꯁꯔꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ꯫ ꯃꯆꯧꯕꯤ! ꯑꯥꯁꯔꯥꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯩꯅ ꯑꯣꯏꯔꯝꯃꯅꯤꯁꯦ ꯈꯪꯉꯕꯅꯦꯕ꯫ ꯍꯦꯛ ꯂꯥꯛꯄꯒ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯏꯅꯦ ꯅꯪꯁꯦ꯫ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯣ, ꯃꯄꯥꯟꯗ ꯃꯤ ꯉꯥꯏꯍꯧꯔꯤꯌꯦ꯫ ꯀꯅꯥ? ꯑꯩꯈꯣꯏ ꯑꯦꯔꯣꯟ꯫ ꯑꯥꯁꯔꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯁꯥꯒꯨꯝꯕ ꯀꯔꯅꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕꯣ? ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯁꯤꯅ ꯊꯦꯡꯉꯤꯕ, ꯈꯝꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ꯫ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯅꯣꯡꯃꯥꯗ ꯂꯣꯏ ꯉꯥꯎꯅꯔꯀꯥꯟꯁꯤꯗ ꯃꯥꯅ ꯈꯝꯕ ꯑꯃꯨꯛ ꯁꯥꯔꯤ꯫ ꯍꯥꯏ, ꯅꯪꯉꯣꯟꯗꯒꯤꯅꯦ ꯑꯩꯈꯣꯏ ꯁꯅꯥꯅ ꯅꯨꯃꯤꯠ ꯈꯔ ꯍꯟꯕꯅꯤ꯫ ꯌꯥꯝꯃꯣꯡ ꯀꯧꯅꯤ ꯅꯪꯕꯣ꯫ ꯅꯣꯏꯁꯤꯗꯤꯕ ꯃꯤꯡꯒꯧ ꯂꯥꯛꯀꯧ ꯑꯃ ꯌꯥꯝ ꯆꯨꯝꯗꯦꯀꯣ꯫ ꯃꯤꯡꯒꯧꯁꯤꯡ ꯁꯣꯏꯅꯔꯛꯄꯗꯒꯤꯅꯦ ꯕꯦꯕꯥꯔ ꯌꯥꯎꯅꯔꯛꯇ꯭ꯔꯤꯁꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ, ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯍꯜ ꯂꯃꯟ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯒꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯣꯏ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯂꯣꯏꯔꯦ꯫ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯈꯪꯕ꯭ꯔꯣ? ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯅꯔꯛꯄ, ꯆꯥꯎꯈꯠꯂꯕ ꯐꯤल्म ꯗ꯭ꯔꯃꯥ ꯌꯥꯝ ꯊꯣꯛꯂꯛꯄ, ꯑꯗꯒꯤ ꯋꯦꯁꯇꯔꯟ ꯂꯣꯝꯒꯤ ꯃꯤꯡꯒꯧ ꯂꯥꯛꯀꯧ ꯕꯦꯕꯥꯔ ꯌꯥꯎꯗꯕꯒꯤ ꯃꯇꯧꯗꯣ ꯇꯝꯅꯔꯛꯄ꯫ ꯑꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯌꯨꯝꯗ ꯊꯥꯕꯜ ꯆꯠꯀꯦ ꯌꯥꯗꯕꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯇꯨꯃꯤꯟꯅ ꯂꯤꯊꯣꯛꯑꯒꯅꯦ ꯅꯨꯃꯤꯗꯥꯡꯗꯨꯗ ꯆꯦꯜꯂꯤꯕꯅꯤꯗꯣ꯫ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯊꯦꯡꯅꯕꯒ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯊꯥꯕꯜ ꯃꯐꯝꯗ ꯆꯠꯃꯤꯟꯅꯩ꯫ ꯍꯜꯂꯛꯄꯁꯨ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯃꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯣꯏꯔꯗꯤꯅꯦ, ꯅꯣꯡꯉꯥꯜꯂꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯇꯥꯔꯝꯃꯦꯅꯅꯦ ꯄꯥꯎꯁꯤꯗ ꯌꯧꯔꯛꯑꯅꯤ꯫ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯀꯩꯅꯣꯝꯃ ꯂꯣꯏ ꯇꯧꯔꯦ꯫
ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯤꯡꯒꯧ ꯁꯣꯏꯅꯔꯛꯄ ꯕꯦꯕꯥꯔ ꯀꯥꯏꯔꯛꯄꯗꯒꯤꯁꯨ ꯍꯧꯔꯛꯏꯕꯅꯤꯀꯣ ꯃꯤꯡꯒꯧꯅ ꯕꯦꯕꯥꯔ ꯌꯥꯝ ꯍꯥꯞꯄꯤꯕꯅꯤ ꯏꯃꯥꯏ ꯑꯁꯤꯒꯤꯕꯨ ꯇꯟꯗ꯭ꯔ ꯈꯪꯗꯦ ꯆꯒꯠ ꯆꯒꯠ ꯑꯩꯈꯣꯏ ꯃꯥꯁꯤꯒ ꯆꯥꯕ ꯍꯦꯃꯅꯤ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕꯣ ꯈꯤꯇ ꯆꯥꯈꯤꯒꯦ ꯂꯥꯝꯕꯅꯁꯨ ꯁꯤꯔꯦ ꯆꯥꯛꯇꯤ ꯊꯥꯡꯒꯠꯍꯧꯗ ꯉꯥꯏꯍꯧꯔꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯀꯣ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯌꯧꯔꯛꯑꯅꯤ ꯄꯨꯟꯅ ꯆꯥꯁꯤ ꯑꯗꯨꯗꯤ ꯑꯦꯔꯣꯟꯁꯦ ꯌꯧꯍꯟꯒꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯔꯥ ꯍꯟꯗꯛꯇꯤ ꯈꯨꯝꯃꯛꯇ꯭ꯔꯦ ꯕꯣꯔꯤꯁꯅ ꯒ꯭ꯔꯤꯒꯤ ꯇꯩ ꯀꯣ ꯃꯆꯧꯕꯤ ꯀꯣ ꯃꯆꯧꯕꯤ ꯍꯣꯏ ꯍꯥꯏꯌꯣꯕ ꯑꯁꯔꯥꯗꯣ ꯅꯤꯡꯉꯥꯏ ꯂꯦꯞꯄꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯧꯏ ꯕꯣꯔꯤꯁ ꯕꯣꯔꯤꯁ ꯁꯨꯏ ꯑꯁ ꯍꯣꯔꯦꯟ ꯈꯛꯅꯦꯕ ꯐꯔꯦ ꯐꯔꯦ ꯑꯁꯔꯥꯅ ꯊꯥꯖꯗꯅ ꯌꯥꯊꯣꯔꯛꯄꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯈꯠꯄꯤꯗꯣ ꯇꯧꯔꯛꯏ ꯍꯩꯠ ꯅꯨꯄꯥ ꯅꯪꯅ ꯏꯈꯠ ꯍꯩꯈꯠꯂꯗꯅ ꯅꯠꯇꯦ ꯉꯥꯏꯈꯣ ꯑꯌꯨꯛꯁꯤꯗ ꯅꯣꯏꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯂꯨꯝꯃꯒꯦ ꯇꯧꯕ ꯑꯗꯨꯁꯨ ꯅꯆꯥꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯒꯤꯅ ꯅꯠꯇꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯊꯣꯛꯃꯣ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯑꯌꯨꯛꯁꯤꯗ ꯀꯅꯥꯏ ꯅꯨꯄꯤ ꯊꯣꯔꯛꯇꯣꯔꯤꯒꯦ ꯍꯦꯔꯥ ꯏꯃꯥꯆꯧꯕꯤ ꯌꯥꯒꯗꯧꯕ ꯃꯐꯝ ꯑꯣꯏꯕꯩꯅꯦꯃꯤ ꯖꯣꯔꯖꯁꯨ ꯃꯊꯛꯇꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯕꯣꯔꯤꯁꯇ ꯆꯩꯔꯛꯏ ꯄꯥꯝꯃꯤꯗ ꯅꯪꯅ ꯄꯥꯝꯕ ꯈꯗꯥꯡ ꯐꯪꯁꯟꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯈꯗꯥꯡꯒꯤ ꯍꯪꯒ ꯅꯥꯟꯊꯣꯛꯑꯕ꯭ꯔꯣ ꯁꯣꯏꯅꯔꯒ ꯄꯣꯛꯂꯛꯑꯕ꯭ꯔꯕ ꯍꯣ ꯅꯠꯇꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯈꯪꯉꯕꯣ ꯖꯣꯔꯖꯇꯣ ꯕꯣꯔꯤꯁꯇ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯤ ꯕꯣꯔꯤꯁꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯔꯥꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯂꯥꯡꯐꯥꯡ ꯇꯧꯅꯨ ꯊꯣꯛ ꯊꯥꯛꯀ ꯇꯧꯔꯗꯤꯅꯦ ꯑꯩꯗꯤ ꯁꯥꯎꯅꯤꯀꯣ ꯏꯃꯥꯆꯧꯕꯤ ꯍꯥꯟꯅ ꯕꯨꯀꯤꯡ ꯇꯧꯁꯤꯜꯂꯒ ꯊꯝꯕꯅꯦꯃꯤ ꯀꯩꯁꯨ ꯂꯥꯡꯐꯥꯡ ꯇꯧꯔꯣꯏ ꯍꯥꯏꯕ ꯖꯣꯔꯖꯅ ꯌꯥꯏ ꯂꯥꯎ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯑꯁꯔꯥꯅ ꯂꯥꯎꯍꯧꯏ ꯍꯥꯏ ꯊꯦꯡꯅ ꯃꯝꯅ ꯌꯨꯝꯗ ꯆꯪꯕꯒꯤ ꯍꯩꯅꯕꯤꯁꯦ ꯈꯔ ꯊꯥꯗꯣꯛꯄ ꯐꯩꯀꯣ ꯕꯣꯔꯤꯁꯅ ꯍꯣꯏ ꯍꯣꯏ ꯑꯍꯨꯝꯃꯛꯇꯣ ꯇꯥꯝꯅ ꯍꯣꯏꯔꯣꯝ ꯊꯧꯔꯛꯂꯤ ꯖꯣꯔꯖꯅ ꯄꯥꯕꯨꯡꯅꯒ ꯈꯪꯉꯗꯤ ꯋꯥ ꯊꯣꯛꯑꯅꯤꯕꯣ ꯄꯤꯕꯥ ꯄꯨꯔ ꯆꯠꯇꯕꯩ ꯑꯦꯔꯣꯟꯗ ꯄꯨꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯀꯣꯏꯅꯤ ꯈꯪꯗꯕꯅꯣ ꯏꯔꯥꯡ ꯇꯝꯕꯤꯅꯕ ꯖꯣꯔꯖꯅ ꯀꯥꯏꯗꯩꯅꯣ ꯏꯔꯥꯡ ꯄꯥꯝꯃꯁꯨꯅꯦ ꯏꯔꯥꯡ ꯇꯧꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯀꯣꯏꯔꯣꯏꯅ ꯄꯨꯔꯛꯇ꯭ꯔꯤꯅꯦ ꯕꯣꯔꯤꯁꯅ ꯉꯥꯏꯈꯣꯅꯦ ꯅꯥꯇꯨꯁꯦ ꯁꯨꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯨꯝꯕ ꯂꯩꯔꯁꯦ ꯍꯥꯏꯔꯕ ꯖꯣꯔꯖꯅ ꯌꯥꯎꯁꯪꯅꯦ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯆꯠꯅꯅꯤ ꯕꯣꯔꯤꯁꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯒ ꯃꯥꯒ ꯊꯦꯡꯅꯊꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯃꯣꯏ ꯊꯣꯡꯒꯥꯜꯗ ꯁꯪꯗꯣꯏꯅꯤ ꯕꯣꯔꯤꯁꯅ ꯏꯃꯥ ꯏꯄꯦꯝꯃ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯌꯣꯡ ꯍꯅꯨꯕꯗꯨꯕꯨ ꯀꯨꯏꯃꯜꯂꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣꯗꯅ ꯖꯣꯔꯖꯅ ꯀꯩꯗꯧꯕꯩ ꯊꯥꯗꯣꯛꯇꯣꯏꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛꯇꯣ ꯌꯥꯝ ꯅꯥꯄꯜ ꯀꯥꯈꯤꯕꯅꯤ ꯑꯩꯗꯤ MLA ꯑꯣꯏꯔꯦ MLAꯒꯤ ꯅꯨꯄꯤꯅꯤ ꯑꯃꯅ MLAꯒꯤ ꯃꯆꯥꯅꯤꯗꯅ ꯑꯗꯨꯅ ꯊꯥꯗꯣꯛꯑꯣꯏ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯣꯛꯁꯦ ꯈꯔ ꯑꯣꯠꯈꯤꯒꯦ ꯕꯣꯔꯤꯁꯅ ꯍꯌꯦꯡ ꯈꯪꯅꯔꯗꯤꯕ ꯀꯝꯗꯧꯕ ꯑꯣꯚꯔ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯆꯥꯔꯛꯀꯅꯨꯀꯣ ꯃꯊꯤꯕꯣꯡ ꯊꯥꯛꯑꯒ ꯊꯝꯃꯤꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ ꯃꯥ ꯊꯥꯛꯇꯣꯏ ꯁꯔꯨꯛꯅꯦ ꯑꯩꯒꯤ ꯈꯣꯡ ꯃꯆꯥ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯑꯦꯔꯣꯟꯅ ꯕꯣꯔꯤꯁ ꯅꯪꯁꯦ ꯐꯖꯅ ꯆꯣꯞꯄꯤꯌꯦ ꯕꯣꯔꯤꯁꯅ ꯑꯗꯨ ꯗꯦꯟꯃꯥꯔꯛꯅ ꯂꯩꯁꯤ ꯀꯥꯏꯗꯅꯣ ꯑꯦꯔꯣꯟꯗ ꯅꯪ ꯑꯗꯨ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯕꯣꯔꯤꯁꯇꯣ ꯑꯦꯔꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯏ ꯅꯪ ꯃꯁꯨꯅꯦ ꯃꯣꯂꯤ ꯃꯣꯂꯤ ꯍꯦꯛꯇ ꯌꯥꯎꯔꯝꯃꯤ ꯗꯦꯟꯃꯥꯔꯛꯀꯤ ꯅꯦꯠ ꯇꯧꯕꯗ ꯅꯪꯒꯤ ꯀꯣꯛ ꯌꯥꯎꯔꯝꯅꯤ ꯑꯩ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯆꯧꯁꯤꯁꯨꯕ ꯃꯁꯥꯅ ꯇꯧꯒꯦ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯇꯧꯍꯜꯂꯦ ꯇꯟꯖꯩꯅ ꯅꯣꯏ ꯅꯄꯥꯅ ꯆꯥꯁꯦ ꯈꯪꯅꯔꯛꯑꯒ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤꯀꯣ ꯖꯣꯔꯖꯅ ꯅꯪꯒꯤ ꯅꯀꯣꯛꯁꯤꯕꯨ ꯀꯩ ꯅꯀꯣꯛꯅꯣ ꯑꯁꯨꯛ ꯁꯟꯊꯤ ꯍꯥꯟꯕꯁꯤꯕꯣ ꯈꯪꯗꯅꯕ ꯂꯣꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯃꯣꯏꯁꯨ ꯁꯣꯏꯗꯅꯗꯤ ꯆꯤꯡꯅꯔꯝꯅꯤ ꯆꯤꯡꯅꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯒꯤ ꯄꯋꯥꯔꯁꯦ ꯈꯪꯍꯜꯂꯤꯅꯤ ꯕꯣꯔꯤꯁꯅ ꯕꯦꯔꯤ ꯅꯥꯏꯁ ꯍꯥꯏꯗꯨꯅꯤ ꯄꯋꯥꯔꯂꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ ꯖꯣꯔꯖꯅ ꯂꯩꯇ꯭ꯔꯗꯤ ꯑꯉꯥꯎ ꯁꯥꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔ ꯂꯩꯒꯦ ꯍꯥꯏꯔꯣ ꯕꯣꯔꯤꯁꯅ ꯅꯪꯒꯤ ꯑꯗꯨꯝꯕ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯇꯧꯅꯨꯔꯤꯕꯣ ꯌꯥꯔꯦ ꯂꯦꯞꯄꯣ ꯇꯥꯝꯅꯥ ꯍꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯋꯥꯡꯃꯗ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯒꯥꯔꯤ ꯈꯥꯝꯃꯤ ꯆꯪꯕꯗꯤ ꯆꯪꯁꯤꯜꯂꯨꯗꯦ ꯂꯥꯞꯇꯛꯅ ꯕꯤꯀꯤ ꯂꯥꯛꯄꯗꯣ ꯎꯏ ꯃꯗꯨ ꯎꯕꯗ ꯖꯣꯔꯖꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯇꯧꯔꯤꯗ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯌꯨꯝꯒꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯕꯣꯔꯤꯁꯅ ꯍꯣ ꯃꯤꯁꯨ ꯄꯥꯈꯪꯗꯦ ꯅꯪꯅ ꯇꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯄꯥꯝꯃꯤꯕ ꯇꯥꯝꯅꯥꯅ ꯅꯪ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯣ ꯏꯠꯁ ꯑꯣꯀꯦ ꯖꯣꯔꯖꯅ ꯅꯪ ꯑꯗꯨꯝ ꯀꯪꯌꯦꯠꯇ ꯂꯩꯔꯤꯁꯤꯕꯨ ꯇꯥꯝꯅꯥꯁꯦ ꯅꯪ ꯄꯥꯝꯃꯤꯔꯣ
ꯕꯣꯔꯤꯁꯅ ꯏꯁ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯒ ꯄꯥꯝꯖꯗꯦ ꯑꯁꯤꯁꯨ ꯅꯪꯗꯧꯅ ꯇꯅꯥꯃꯨ ꯌꯥꯎꯗꯤ ꯖꯣꯔꯖꯅ ꯍꯣꯏ ꯍꯣꯏ ꯀꯜꯂꯛꯄ ꯃꯤ ꯈꯪꯅ ꯃꯤ ꯁꯤꯗꯕꯅꯤ ꯕꯣꯔꯤꯁꯅ ꯅꯃꯥꯏꯃꯠ ꯈꯟꯅ ꯍꯧꯔꯛꯀꯅꯣꯍꯦ ꯁꯥꯒꯤ ꯋꯥꯈꯜꯗꯣ ꯅꯅꯥꯏ ꯆꯦꯟꯖꯗꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯑꯦꯔꯣꯟ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯅꯥꯀꯣꯡ ꯑꯅꯤꯗꯨꯗ ꯂꯁꯤꯡ ꯍꯥꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯤꯠꯇ ꯉꯥꯊꯔꯒ ꯖꯣꯔꯖꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨꯕ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯦ ꯀꯣꯛ ꯍꯥꯏꯗꯣꯛꯈꯤꯒꯦ ꯍꯥꯏꯗꯦꯕ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯅꯠꯇꯦ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯕꯤꯛꯀꯤ ꯑꯩ ꯖꯣꯔꯖꯀ ꯀꯣꯏꯅꯔꯦꯅ ꯍꯥꯏꯒꯗ꯭ꯔꯕ ꯂꯥꯏꯕꯛꯇꯒꯁꯦ ꯑꯩ ꯖꯣꯔꯖꯀ ꯀꯣꯏꯅꯔꯦꯅ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯃꯥꯔꯀꯔ ꯊꯥꯍꯜꯂꯣ ꯍꯥꯏꯔꯕ ꯑꯍꯣꯏ ꯑꯗ ꯇꯥꯏꯌꯦ ꯀꯪꯌꯦꯠ ꯍꯦꯛ ꯌꯦꯠꯂꯗꯅꯕ ꯍꯣꯔꯦꯟ ꯐ꯭ꯂꯦꯛꯁ ꯄ꯭ꯔꯤꯟꯇꯤꯡ ꯑꯃ ꯇꯧꯕꯤꯔꯒꯅꯦ ꯃꯣꯏ ꯔꯦꯁꯇꯨꯔꯦꯟ ꯃꯃꯥꯡꯁꯤꯗ ꯆꯥꯎꯅ ꯍꯦꯛ ꯊꯦꯠꯍꯜꯂꯣ ꯑꯩ ꯖꯣꯔꯖꯀ ꯀꯣꯏꯅꯖꯔꯦ ꯀꯅꯥꯝꯇ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯤꯔꯛꯑꯅꯣꯅ ꯇꯥꯝꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯤꯛꯀꯤꯅ ꯑꯩꯈꯣꯏꯗ ꯁꯨꯛ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯁꯦ ꯃꯤꯅ ꯀꯩꯅꯣꯝꯃ ꯈꯟꯈꯤꯅꯤ ꯑꯝꯇ ꯍꯥꯏꯌꯨꯕ ꯏꯆꯥꯊꯣꯏ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯇꯧꯁꯤꯗꯅꯤ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯅꯤ ꯑꯁꯨꯛ ꯆꯝꯖꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯥꯅꯤꯅꯦ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯁꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯒꯦꯁꯨꯅꯦ ꯂꯥꯟꯅ ꯈꯟꯅꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯌꯨꯀꯣ ꯑꯗꯨꯒ ꯅꯪꯁꯨꯅꯦ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯁꯥꯔꯁꯤ ꯖꯣꯔꯖꯇꯣ ꯇꯥꯝꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯇꯥꯝꯅꯥꯒꯤ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯈꯤꯡꯉꯛꯄꯗꯨꯗ ꯕꯤꯛꯀꯤꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯤ ꯖꯣꯔꯖꯀꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯖꯣꯔꯖꯅ ꯃꯄꯥꯟꯗꯒꯤ ꯎꯔꯦ ꯃꯈ꯭ꯌꯥꯠꯀꯗꯨ ꯆꯤꯛꯁꯤꯜꯂꯒ ꯃꯁꯤ ꯃꯃꯥꯏꯁꯦ ꯁꯣꯏ ꯀꯥꯏꯔꯅꯤꯁꯦ ꯕꯣꯔꯤꯁꯅ ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯖꯣꯔꯖꯅ ꯑꯩꯈꯣꯏ ꯑꯃꯨꯛꯅ ꯍꯦꯛ ꯌꯦꯜꯂꯔꯣꯏ ꯍꯔꯥꯎꯔꯤꯉꯩꯁꯤꯗꯅꯦ ꯑꯁꯤꯃꯨꯛ ꯐꯩꯖꯤꯜꯂꯛꯑꯦ ꯁꯥꯎꯔꯛꯇꯅꯕ ꯊꯣꯛ ꯌꯨꯝꯗ ꯄꯨꯁꯤꯅꯤꯀꯣ ꯕꯣꯔꯤꯁꯅ ꯍꯦꯔꯥ ꯅꯪꯁꯨ ꯊꯨꯃꯟꯗ꯭ꯔꯣ ꯃꯁꯛ ꯐꯖꯕ ꯐꯖꯕꯤ ꯀꯣꯏꯔꯗꯤ ꯈꯔ ꯋꯥꯕ ꯇꯥꯕꯅꯤ ꯅꯪꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯨꯄꯤ ꯃꯁꯥ ꯂꯦꯞꯄꯤꯁꯤꯗꯤ ꯃꯁꯤꯒꯤ ꯉꯔꯥꯛꯄꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯁꯛꯑꯒ ꯂꯩꯍꯧꯗꯣꯏꯕ ꯉꯥꯡꯅꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯆꯥꯛ ꯑꯃꯗ ꯆꯥꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯀꯥꯡꯕꯨꯗꯣ ꯕꯣꯔꯤꯁꯇꯤ ꯏꯁꯧ ꯍꯧꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯅꯕꯥꯅꯤ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯆꯥꯛ ꯂꯥꯝꯕꯗ ꯇꯠꯇꯧꯔꯦ ꯅꯪꯕꯨꯅꯤ ꯅꯇꯨꯁꯦ ꯎꯕꯅꯤꯅ ꯑꯗꯨꯝ ꯅꯕꯨꯛ ꯊꯜꯂꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯔꯦ ꯃꯩꯐꯨ ꯃꯊꯛꯇ ꯃꯣꯔꯥ ꯈꯤꯜꯂꯒ ꯐꯝꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯊꯨꯟꯁꯦ ꯃꯩꯕꯥ ꯍꯧꯔꯛꯂꯤ ꯖꯣꯔꯖꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯣꯇꯣ ꯌꯥꯝ ꯆꯦꯟꯕꯅꯤ ꯕꯔꯥ ꯄꯤꯒꯦ ꯍꯜꯂꯣ ꯂꯥꯎ ꯑꯩꯗꯤ ꯈꯔ ꯁꯝꯈꯤꯗꯧꯔꯤ ꯃꯁꯤꯒꯤ ꯉꯔꯥꯛꯄꯁꯦ ꯍꯟꯗ꯭ꯔꯤꯐꯥꯎ ꯂꯩꯈꯤꯅꯤ ꯕꯣꯔꯤꯁꯇꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯏꯃꯥꯆꯧꯕꯤꯅꯦ ꯖꯣꯔꯖꯀꯤ ꯑꯦꯔꯣꯟꯒꯗꯨ ꯁꯠ ꯌꯦꯡꯉꯤ ꯑꯁꯔꯥꯁꯨ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯆꯪꯈꯤꯕꯗꯨ ꯎꯔꯦ ꯖꯣꯔꯖꯅ ꯃꯊꯟꯗ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯕꯣꯔꯤꯁꯅ ꯅꯣꯛꯈꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯅꯤ ꯊꯕꯥꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯍꯩꯃ ꯏꯅꯝꯁꯦ ꯑꯥꯆꯔꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯊꯕꯛ ꯈꯔ ꯀꯣꯝꯃꯝꯃꯗ꯭ꯔꯅ ꯂꯥꯛꯄꯅꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦꯅ ꯊꯕꯥꯅ ꯐꯝꯐꯝꯂꯣꯝꯗ ꯂꯝꯖꯤꯡꯉꯤ ꯏꯅꯝꯁꯦ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯑꯩꯁꯨ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒꯦꯅ ꯇꯧꯖꯔꯝꯃꯕꯅꯤ ꯍꯌꯦꯡꯗꯩꯗꯤ ꯑꯃꯨꯛ ꯍꯥꯡꯉꯔꯣꯏ ꯌꯥꯎꯁꯪ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯠ 4-5 ꯂꯦꯞꯊꯣꯛꯑꯅꯤ ꯍꯣꯏꯅꯦ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯍꯧꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯊꯕꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯅꯝꯁꯤ ꯏꯆꯥꯒ ꯀꯣꯏꯊꯣꯔꯛꯀꯦ ꯍꯌꯦꯡ ꯂꯥꯡꯆꯤꯠꯂ ꯍꯌꯦꯡꯁꯦ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯤꯟꯖꯕ ꯊꯥꯕꯜ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯏꯆꯥ ꯇꯥꯝꯅꯥꯁꯦ ꯌꯥꯎꯍꯟꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯊꯥꯕꯜꯕꯨ ꯆꯣꯡꯕ ꯄꯥꯛꯅ ꯌꯥꯎꯗꯕꯅꯤ ꯏꯅꯝꯁꯤ ꯍꯦꯔꯥ ꯅꯝꯗꯅ ꯆꯣꯡꯍꯟꯗꯧꯔꯤꯅꯤ ꯍꯧꯖꯤꯛ ꯈꯔ ꯂꯥꯡꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯡꯕ ꯐꯪꯗꯣꯏꯕ ꯇꯥꯝꯅꯥꯁꯨ ꯀꯣꯐꯤ 2 ꯁꯦꯝꯂꯒ ꯑꯍꯜ ꯑꯅꯤꯗꯨ ꯐꯝꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯏꯅꯣꯝꯆꯥ ꯀꯣꯐꯤ ꯄꯥꯏꯁꯦ ꯑꯥꯁꯔꯥ ꯅꯣꯛꯐꯦꯠ ꯀꯣꯐꯤꯗꯨ ꯂꯧꯔꯒ ꯇꯥꯝꯅꯥ ꯍꯣꯔꯦꯟꯁꯦ ꯅꯣꯏ ꯀꯀꯥ ꯌꯧꯔꯛꯑꯅꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤꯗꯅ ꯊꯥꯕꯜꯁꯨ ꯂꯩ ꯑꯍꯤꯡ ꯂꯦꯛꯁꯦ ꯏꯅꯣꯝꯆꯥ ꯑꯩ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯦꯗ ꯑꯗꯨꯁꯨ ꯃꯊꯛꯇ ꯏꯃꯥ ꯏꯊꯟꯗ ꯌꯨꯝꯗ ꯍꯨꯟꯗꯣꯛꯑꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯁꯨ ꯄꯨꯟꯅ ꯂꯦꯛꯇꯣꯏꯅꯤꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯊꯕꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯑꯃꯒꯨꯝ ꯂꯩꯖꯒꯗꯧꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯄꯨꯗꯨꯅ ꯃꯌꯥꯝꯅ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯃꯠꯇ ꯌꯥꯎꯖꯗꯕꯁꯤ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯊꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯣꯡꯕꯗꯣ ꯌꯥꯎꯔꯨꯆꯣ ꯅꯪꯅ ꯂꯦꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ
ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯆꯣꯡꯉꯒ ꯊꯤꯟꯖꯔꯛꯑꯁꯅꯤꯅ ꯏꯅꯝꯁꯤ ꯍꯣꯏꯅ꯫ ꯑꯥꯁꯔꯥꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯌꯥꯏ꯫ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯏꯅꯦ, ꯅꯪ ꯃꯈꯥ ꯀꯥꯏꯗ ꯇꯧꯒꯦꯕ? ꯑꯅꯛꯄꯗ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯑꯥꯁꯔꯥꯅ ꯏꯆꯥꯕꯨ ꯏꯁꯩ ꯅꯨꯡꯈ꯭ꯔꯤꯁꯦ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯥꯏꯅꯦ? ꯚꯥꯏꯂꯤꯟ ꯈꯣꯡꯕꯁꯨ ꯄꯥꯝꯖꯕꯗꯥꯏ, ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯣꯗꯅ꯫ ꯏꯅꯣꯝꯆꯥ ꯑꯩ ꯇꯧꯔꯔꯣꯏꯒꯦꯗ, MUꯗ ꯍꯧꯖꯤꯛꯇꯤ ꯍꯥꯡꯉꯕꯅꯤ, ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯊꯔꯣ, ꯏꯅꯣꯝꯆꯥꯅ ꯁꯤꯟꯕꯤꯔꯛꯑꯒꯦ꯫ ꯊꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯁꯤ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯜꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯅꯝꯁꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯏꯅꯝꯁꯤ ꯍꯣꯏꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ, ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯤꯇꯣꯞ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯄꯤꯕꯤꯕ ꯏꯅꯝꯁꯤ ꯍꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯥꯁꯔꯥꯅ ꯇꯥꯝꯅꯥ ꯅꯪꯅ ꯊꯧ ꯇꯧꯖꯔꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯇꯥꯝꯅꯥ ꯆꯪꯍꯟꯈ꯭ꯔꯒ ꯑꯥꯁꯔꯥꯅ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯅꯦ? ꯐꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯀꯣ, ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ, ꯑꯔꯩ ꯂꯩꯇ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯔꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦ꯫ ꯑꯩꯗꯤ ꯇꯥꯝꯅꯥꯁꯦ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ, ꯍꯌꯦꯡ ꯑꯩꯅ ꯑꯋꯣꯟ ꯑꯃꯨꯛ ꯇꯝꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ꯫ ꯑꯩꯅ ꯏꯃꯨꯡꯁꯦ ꯑꯩꯃꯛꯀꯤ ꯏꯃꯨꯡꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯊꯕꯥ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯤꯇꯣꯞ ꯑꯣꯏꯅ ꯍꯥꯏꯔꯛꯄꯁꯦ ꯅꯅꯝꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯝꯅ ꯃꯇꯨꯡ ꯍꯥꯏꯅꯨꯀꯣ꯫ ꯊꯕꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯂꯒ ꯍꯣꯏ ꯅꯝꯁꯤ, ꯑꯩ ꯏꯅꯝꯁꯤꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯑꯥꯁꯔꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯅꯤꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯏꯅꯝꯁꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤꯅ ꯈꯜꯂꯕꯅꯤ, ꯉꯁꯤꯗꯒꯤ ꯏꯆꯦꯝꯁꯤ ꯀꯧ꯫ ꯑꯗꯨꯒ ꯇꯥꯝꯅꯥꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯅꯤ, ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯗ꯭ꯔꯦ ꯈꯟꯅ ꯋꯥꯖꯔꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯇꯥꯝꯅꯥꯅ ꯃꯍꯨꯠ ꯁꯤꯜꯂꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯅꯝꯁꯤꯒꯤꯁꯨ ꯏꯆꯥꯅꯤꯅ ꯈꯟꯕꯤꯌꯨ꯫ ꯏꯅꯝꯁꯤꯅ ꯏꯆꯥꯅꯤ ꯈꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅꯁꯨ ꯏꯅꯝꯁꯤꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯒꯨꯝ ꯈꯜꯍꯟꯖꯒꯦ, ꯂꯥꯡꯐꯥꯡ ꯑꯃꯠꯇ ꯇꯧꯍꯟꯖꯔꯣꯏ, ꯊꯥꯖꯕ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯕꯤꯀꯤ ꯑꯥꯁꯔꯥꯒ ꯊꯕꯥꯒꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒꯦꯀꯣ꯫ ꯊꯕꯥꯅ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯨꯒ ꯅꯪꯁꯨ ꯊꯦꯡꯈꯤꯅꯤ ꯍꯟꯅꯕ ꯇꯧꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯥꯁꯔꯥꯅ ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯨꯞꯅꯤ, ꯑꯅꯤꯁꯦ ꯌꯥꯝ ꯂꯨ ꯇꯤꯟꯅꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯁꯤꯗ ꯗꯨꯀꯥꯟꯁꯦ ꯃꯥꯅ ꯑꯌꯥꯝꯕ ꯄꯣꯠ ꯆꯩ ꯆꯥꯅꯕ ꯍꯧꯕ ꯂꯣꯏꯅ ꯌꯥꯎꯕꯤꯔꯤꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯍꯦ ꯊꯕꯥ ꯅꯪꯁꯤꯗꯤꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯅꯪ ꯁꯨꯝ ꯈꯟꯖꯤꯜ ꯂꯩꯔꯗꯤꯅꯦ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯇꯥꯔꯦ, ꯈꯔꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯕꯣꯔꯤꯁꯀ ꯖꯣꯔꯖꯀꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯣꯔꯤꯁꯅ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯏꯃꯣ ꯂꯣꯏ ꯇꯥꯟꯅꯔ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯥꯁꯔꯥꯗꯣ ꯉꯛꯅ ꯍꯩꯃꯥ ꯅꯣꯏꯗꯤ ꯀꯔꯣꯝ ꯆꯠꯅꯔꯨꯏꯕ? ꯕꯣꯔꯤꯁꯅ ꯉꯁꯥꯏꯗꯒꯤ ꯋꯥꯡ꯫ ꯖꯣꯔꯖꯅ ꯃꯔꯛ ꯊꯠꯂꯒ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯟꯅꯕꯈꯩ ꯄꯨꯜꯂꯨꯕ? ꯕꯣꯔꯤꯁꯁꯨ ꯒ꯭ꯌꯥꯟꯗꯣ ꯈꯪꯂꯥꯏ ꯍꯦꯛ ꯂꯥꯛꯏ꯫ ꯍꯣꯏ ꯃꯥꯅꯤ, ꯋꯥꯡꯃꯒꯤ ꯃꯔꯨꯞ ꯖꯣꯏꯁꯥꯟ ꯍꯣꯏꯗ ꯄꯨꯜꯂꯨꯕ꯫ ꯑꯥꯁꯔꯥꯅ ꯀꯅꯥꯅꯣꯅꯦ ꯖꯣꯏꯁꯥꯟ ꯍꯥꯏꯗꯤ? ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯗ ꯋꯥꯡꯃꯗꯗꯤ꯫ ꯕꯣꯔꯤꯁꯅ ꯑꯦꯔꯣꯟꯒꯤ ꯃꯃꯥꯟꯅꯕꯅꯦ꯫ ꯊꯕꯥꯅ ꯍꯩꯃꯥ ꯑꯗꯨꯒ ꯑꯦꯔꯣꯟꯗꯤ ꯀꯥꯏ ꯂꯩꯍꯧꯔꯕ? ꯕꯣꯔꯤꯁꯅ ꯔꯦꯁꯇꯨꯔꯦꯟꯠ ꯋꯥꯡꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯍꯧꯔꯤ꯫ ꯊꯕꯥ ꯑꯃꯨꯛꯁꯨ ꯆꯪꯉꯛꯑꯣ ꯍꯥꯏꯌꯨꯗꯅ꯫ ꯑꯥꯁꯔꯥ ꯇꯨꯃꯤꯟ ꯂꯩ꯫ ꯊꯕꯥꯗꯤ ꯈꯪꯖꯗꯕꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯊꯕꯥ ꯂꯥꯞꯇꯛꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯕ ꯃꯆꯥꯅꯨꯄꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯕꯦꯝꯃꯥ ꯑꯦꯔꯣꯟꯗꯣ ꯃꯄꯥꯟꯗ ꯂꯩꯍꯧꯏ, ꯑꯝꯇ ꯀꯧꯁꯤꯟꯕꯤꯔꯨ ꯆꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯥꯝꯅꯥꯁꯨ ꯑꯦꯔꯣꯟ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯅ ꯅꯨꯡꯁꯤꯅ ꯏꯆꯥ ꯑꯦꯔꯣꯟꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ, ꯏꯪꯅ ꯏꯪꯖꯔꯤꯕ ꯍꯥꯟꯅ ꯍꯟꯖꯗ꯭ꯔꯤꯕ, ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯖꯗꯦꯗꯣ꯫ ꯕꯣꯔꯤꯁꯅ ꯃꯃꯥ ꯑꯩꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ? ꯊꯕꯥ ꯅꯣꯛꯂꯒ ꯂꯣꯏꯅ ꯅꯨꯡꯁꯤꯗ꯫ ꯇꯥꯝꯅꯥ ꯑꯃꯨꯛ ꯆꯪꯉꯛꯂꯒ ꯏꯃꯥ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯒꯦꯅ ꯍꯥꯏꯌꯦ, ꯃꯀꯣꯛꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯦ, ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯊꯕꯥꯅ ꯀꯣꯐꯤ ꯀꯞꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯕꯦꯝꯃ꯫ ꯍꯣꯏ ꯏꯃꯥ꯫ ꯖꯣꯔꯖꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯍꯣꯏ꯫ ꯀꯣꯐꯤ ꯀꯞꯇꯣ ꯄꯨꯁꯤꯜꯂꯒ ꯇꯥꯝꯅꯥ ꯆꯪꯈꯤꯕꯗꯨꯗ ꯖꯣꯔꯖꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯕꯤꯀꯤꯁꯨ ꯏꯟꯅꯒꯦ ꯇꯧꯕꯒ ꯕꯣꯔꯤꯁꯅ ꯕꯤꯀꯤꯅ ꯀꯣꯜꯂꯛꯏ꯫
ꯑꯗꯨꯒ ꯏꯇꯥꯎꯕꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯕꯤꯀꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯃꯁꯤ ꯁꯣꯅꯣꯁꯤꯕꯣ ꯉꯧꯔꯖꯥꯠꯂꯣ ꯀꯤꯆꯟꯗꯅꯤ ꯇꯥꯝꯅꯥꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯐꯤꯜꯇꯔꯗꯒꯤ ꯌꯥꯔꯒ ꯖꯣꯔꯖꯇ ꯄꯤꯔꯛꯏ ꯖꯣꯔꯖꯇꯨ ꯄꯤꯁꯨꯝ ꯁꯨꯛꯂꯛꯂꯩ ꯏꯁꯤꯡꯗꯨ ꯂꯧꯗꯦ ꯃꯇꯧꯗꯨꯗ ꯇꯥꯝꯅꯥ ꯉꯛꯅ ꯑꯃꯗꯤ ꯌꯥꯝꯁꯨ ꯍꯥꯗꯅ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯩ ꯐꯣꯟ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯉꯣꯟ ꯇꯧꯔꯤꯁꯦ ꯆꯤꯟꯊꯤꯕ ꯇꯧꯔꯗꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯇꯥꯗꯤꯌꯦ ꯑꯗꯨ ꯐꯣꯟꯗ ꯉꯥꯏꯍꯥꯛꯇꯤ ꯄꯥꯏꯔꯝꯅꯤꯗꯅ ꯉꯁꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯅ ꯐꯣꯟꯒ ꯄꯥꯏꯕ ꯁꯪꯗꯦ ꯑꯗꯨꯏꯅꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯗꯕ ꯖꯥꯠꯅꯤꯅꯦ ꯏꯁ ꯊꯃꯣꯏꯁꯦ ꯍꯣꯡꯒꯥꯏꯔꯒ ꯌꯦꯡꯉꯗꯤ ꯅꯪꯒꯤ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯝꯇ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯃꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯍꯥꯏꯅꯈ꯭ꯔꯅꯤ